Handak ki ising ichawda Ithai Barrage ki upstream da ising ichelda chen tharaktuna Barrage asida panduna lairiba yamlaba plastic lem hokak sing Mahiroi Loop Democratic Students Alliance of Manipur Desam gi thomi sing na sengdokre ngasi ayukta gi hoduna Desam gi thomi sing na plastic lem hokak sing potlam sing adu Barrage asidagi lawkhatlaga punna tasinduna borada haplaga mafam chana thamki World Environment Day ga mari lainana amadi plastic lem hokak potlam singna akoi bagi fibum da sok haliba sidagi ngak thok naba khongthang asi paikhalakpani haina Desam gi president Mayengbam Somorjit na phongdorakli Plastic waste management ji fazana tawdaba na maram orakanda toan mafong kya da masi ji waste ni pi ba sekin si amna phangni aduna Ithai dam haiba Manipur yamna maroi ba achauba koi plane ama soi ba Imphal river si pungsan phandun na haitare plastic waste nam sina khunjin ba si sin kaw ba plane si na ta koi new ni sak ko ya ba thuna na le ba se na yamna nangni oi ba yamna serious oi ba koi environment ki koi Kaisi sama laili hadina koi miyamna koi address to boya sabana so to boya raba matam ama thuni duna masini nisida democratic students alliance of Desam thomi yangkhaina koi sindatin mama koi makham se laksar kanda makham nasida lailiba plastic mayam si koi ko koda koi mating pamjabani koi matam chana masi theng hogdraba masi solution ma ki hogdraba koi miyang humna wakhal tani na hogdraba taragadi achauba koi se theng ama masina Pirai makata na su akoina adana masi manage tawda kadi pirakini aduna aina hojik lejariba makham masi Ithai dam dani akoi makham masi da mafung kaya dagi chentharapa ising gi ichel ga iroina na koi lapa khata hoki maya maru aina koi plastic bottles sing water bottles sing sina akoi makham masi tungshin na laikiba akoi makham tawra laiba na taba makham da koi nielaga buda ta yaw gram da masin am ba atik koi khata hoki plastic ki koi bottle sing plastic ki oba ta gram sing na ba koi pokum maya masina makham masi pai dina laiba si akoi nioi bena season ara ka anda koi khadara ka nioi bena makham chana thamdabadagi masi thole bani masi na kai thole ge hai target koi maning tam na chenjak de ba si maning tam na chen bangam da ba adu ka makham da koi khata ko na function na lai ba ha ji koi nioi da adu masi awa ba nang da ba adu koi da suan da ba ngakani aduna koi seasonary ba sing na sina su koi sang da na season ba amadi plastic bottle sing na si amadi adu ka plastic ni season ta ra ga de koi makham chana lang thok pi ba ha ba si su yang tangai ka da ba mani adu ga loina na koi mari laina ba singna amadi mari laina ba group singna mari laina ba group singna koi single use plastic na si na dana bagi da makka makal makka kaya di campaign kaya su e palai tana chatha dina lady aduna ai koi new bana bahut ta ra ga di koi new bana wakal ta mina ba ta ra ga di ai koi mahausa ge khal kai khara ke ba mahausa gi ising ichel sing si da ai koi ngasi mang khara ke ba amor ta ising ge ama koi chen khara ki sing se ko kan ngam gani aduna ai koi gyan ta mina si amade ko wakal ta mina ba ha yam ta ha ta ba ni SKTV ki da makka pa bon jari di ida kon sana to